Lindro Singh Maitai Council ki former president ni ayaki leikai ni Nimchakon aibachi mapam sida ngasi phamjari ba dhanana si akoina Sangai Festival boycott tawbagi matang dani Sangai Festival tawnaba Manipur sarkarna kaitoi ba lupa crore 35 si saye ngaina losanna bi tawta moina tawba Sangai Festival si jaudana Manipur da hojik 102 Imphal Dimapur lambi amasung 37 Imphal to Badarpur ki lambi mi maitai ama bau chatpa yadringai sida Sangai Festival tawraga ekoi da kanaba kari purakadabno madugi against ta Sangai Festival pangdok pidanaba Manipur sarkar da akoina wakat chabagi phamjaba dharana ni